ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯊꯝꯖꯔꯤꯕ ꯊꯧꯔꯝꯒꯤ ꯍꯤꯔꯝ ꯑꯣꯏꯔꯤꯕ ꯕꯤꯖꯤꯅꯦꯁ ꯑꯃꯗ ꯅꯤꯡꯍꯟꯅꯗꯅ ꯍꯣꯠꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯍꯥꯏꯔꯤꯕ ꯍꯤꯔꯝꯁꯤꯒꯤꯗꯃꯛꯇ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯅꯕꯒꯤ ꯍꯥꯏꯖꯔꯨꯕꯗ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯩꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯗ ꯑꯣꯖꯥꯕꯨ ꯇꯔꯥꯝꯅ ꯅꯣꯛꯆꯔꯤ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯌꯥꯌꯥꯔ ꯏꯝꯐꯥꯜꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨꯁꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯗꯨꯒ ꯑꯣꯖꯥ ꯍꯧꯖꯤꯛꯁꯤ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡꯁꯤ ꯑꯅꯝꯕꯅ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯈꯛꯇꯃꯛ ꯉꯥꯏꯕ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯗꯣꯛꯅꯕꯒꯤ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯤꯄꯥꯜ ꯇꯥꯡꯗꯅ ꯍꯤꯡꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯕꯤꯖꯤꯅꯦꯁ ꯇꯧꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯁꯤꯡ ꯌꯥꯝꯈꯠꯂꯦ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯗꯨꯅ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯕ ꯍꯥꯏꯔꯀꯥꯟꯗ ꯃꯌꯥꯝꯅ ꯍꯦꯛ ꯈꯜꯂꯤꯁꯤ ꯕꯤꯖꯤꯅꯦꯁꯀꯤ ꯂꯝꯕꯤ ꯖꯔꯅꯤꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅ ꯍꯦꯛ ꯈꯟꯕꯒꯨꯝꯅꯁꯨ ꯇꯧꯏ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯕꯤꯖꯤꯅꯦꯁꯁꯤꯅ ꯀꯨꯏꯅ ꯁꯥꯡꯅ ꯇꯧꯒꯦ ꯆꯠꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯅꯤꯡꯍꯟꯅꯗꯕ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯂꯝꯕꯤꯁꯤꯗꯩꯁꯤꯗ ꯅꯤꯡꯍꯟꯅꯕ ꯊꯣꯛꯂꯛꯏꯕ ꯈꯨꯗꯣꯡꯆꯥꯗꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯤ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕꯒꯦ? ꯍꯣꯏ, ꯋꯥꯍꯪ ꯑꯁꯤ ꯌꯥꯝꯅ ꯐꯖꯩ꯫ ꯃꯇꯝꯁꯤꯒꯤ ꯌꯨꯠꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯐꯖꯕ ꯋꯥꯍꯪꯅꯦꯅ ꯈꯟꯖꯩ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯂꯩꯖꯕꯁꯤꯡ ꯑꯩ ꯐꯣꯡꯗꯣꯛꯆꯒꯦ꯫ ꯑꯍꯥꯟꯕꯗ ꯑꯩꯅ ꯏꯁꯥꯃꯛꯅ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯄꯤꯛꯄ ꯕꯤꯖꯤꯅꯦꯁ ꯍꯥꯏꯇꯥꯔꯦ, ꯖꯦꯔꯣꯗꯒꯤ ꯍꯧꯖꯔꯛꯄꯅꯦ꯫ ꯑꯩꯍꯥꯛꯀꯤ ꯂꯥꯏꯅꯤꯡ ꯁꯣꯂꯨꯁꯟ ꯍꯥꯏꯕꯁꯤ ꯀꯩꯝꯇ ꯂꯩꯇ꯭ꯔꯤꯉꯩ ꯑꯩꯉꯣꯟꯗ ꯏꯁꯥꯁꯤꯗ ꯉꯁꯥꯏ ꯏꯟꯀꯝ ꯃꯆꯦꯠ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯀꯥꯟꯗ ꯑꯩ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯛꯈꯤ꯫ ꯃꯁꯤ ꯍꯣꯠꯅꯔꯛꯏꯁꯦ ꯀꯃꯥꯏꯅꯅꯣ ꯍꯥꯏꯀꯥꯟꯗ ꯑꯍꯥꯟꯕꯗ ꯍꯣꯏ ꯑꯇꯣꯞꯄꯒꯤ ꯕꯤꯖꯤꯅꯦꯁꯀꯗꯤ ꯈꯤꯇꯪ ꯈꯦꯠꯅꯔꯝꯕ ꯌꯥꯏ꯫ ꯑꯗ ꯍꯥꯏꯗꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯉꯁꯥꯏ ꯐꯦꯃꯤꯂꯤꯅ ꯉꯁꯥꯏꯒꯤ ꯊꯥꯗꯕꯤꯔꯒ ꯑꯗꯨꯒꯨꯝꯕ ꯇꯧꯔꯒ ꯍꯣꯠꯅꯔꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯃꯗꯨꯃꯛꯇꯤ ꯑꯣꯏꯗ꯭ꯔꯦ꯫ ꯏꯁꯥꯅ ꯈꯔ ꯍꯣꯠꯅꯔꯨꯔꯒ ꯑꯇꯣꯞꯄ ꯊꯕꯛ ꯈꯔ ꯁꯨꯔꯨꯔꯒ ꯑꯗꯨꯒꯤ ꯐꯪꯉꯛꯄ ꯁꯦꯟꯐꯝꯁꯤꯡꯗꯨꯅ ꯌꯥꯝꯅ ꯇꯞꯅ ꯍꯣꯠꯅꯔꯛꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯁꯦꯡꯅ ꯍꯥꯏꯕꯗ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯃꯥꯏ ꯄꯥꯛꯄ ꯑꯃꯁꯨꯡ ꯃꯥꯏꯊꯤꯕ ꯍꯥꯏꯕꯁꯦ ꯀꯝꯄꯜꯁꯔꯤ ꯑꯁꯨꯝ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕꯒꯤ ꯄꯨꯟꯁꯤꯗꯗꯤ ꯑꯁꯨꯝ ꯊꯦꯡꯅꯒꯅꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯏꯊꯤ ꯍꯥꯏꯗꯨꯅ ꯑꯩ ꯅꯤꯡꯍꯟꯅꯕꯗꯤ ꯈꯛ ꯌꯥꯗꯦ꯫ ꯃꯥꯏꯊꯤꯔꯤꯕꯗꯣ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯂꯝꯕꯤ ꯑꯃꯅꯦꯅ ꯍꯥꯏꯅꯕ ꯂꯩꯀꯣ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤ ꯀꯃꯥꯏꯅ ꯍꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯒꯤ ꯂꯥꯏꯅꯤꯡ ꯁꯣꯂꯨꯁꯟ ꯍꯥꯏꯕꯁꯤꯗꯤ ꯈꯤꯇꯪ ꯑꯩꯅ ꯏꯔꯝꯗꯝꯕꯨ ꯅꯨꯡꯁꯤꯔꯨꯕ, ꯏꯔꯝꯗꯝꯁꯤ ꯌꯣꯛꯈꯠꯅꯤꯡꯕ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯧꯔꯛꯈꯤ꯫ ꯑꯇꯣꯞꯄ ꯈꯤꯇꯪ ꯈꯦꯠꯅꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯁꯦ ꯏꯔꯝꯗꯝꯕꯨ ꯅꯨꯡꯁꯤꯕ ꯃꯇꯝꯗꯨꯗ ꯃꯤꯒꯤ ꯄꯣꯠꯁꯛꯁꯤ ꯃꯤ ꯃꯄꯥꯟ ꯂꯝꯒꯤ ꯄꯣꯠꯁꯛ ꯈꯔ ꯎꯔꯒ ꯑꯩꯅ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯒꯤꯗꯤ ꯂꯩꯇ꯭ꯔꯤꯁꯦ, ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤ ꯑꯣꯏꯅꯗꯤ ꯁꯤ ꯄꯨꯊꯣꯛꯇ꯭ꯔꯤꯁꯦ, ꯀꯅꯥꯝꯇ ꯄꯨꯊꯣꯛꯄꯤꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯈꯜꯂꯛꯈꯤꯕ ꯃꯤꯀꯨꯞ ꯈꯔ ꯌꯥꯎꯏ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯌꯥꯝ ꯄꯤꯛꯄ ꯄꯣꯠꯁꯛ ꯑꯃꯒ ꯍꯥꯏꯇꯥꯔꯦꯅꯦ, ꯑꯩꯈꯣꯏꯅ ꯀꯥꯔ ꯗꯦꯁꯕꯣꯔꯗꯇꯒ ꯊꯝꯃꯤꯕ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯍꯧꯖꯤꯛ ꯐꯤꯔꯥꯟ ꯃꯌꯥꯝ ꯑꯃ ꯊꯝꯃꯤꯁꯤꯡꯁꯦ, ꯁꯤ ꯄꯣꯠꯁꯤꯅꯤꯀꯣ ꯑꯩꯅ ꯇꯥꯔꯛꯇꯣꯏꯁꯦ꯫ ꯑꯩꯈꯣꯏꯒꯤꯁꯨ ꯍꯣꯏ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝ ꯈꯨꯗꯤꯡꯃꯛꯀꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯊꯝꯃꯦ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯁꯤꯗꯒꯤ ꯑꯩꯒꯤ ꯏꯍꯧ ꯍꯧꯕ ꯑꯩ ꯕꯤꯖꯤꯅꯦꯁꯁꯦ ꯍꯧꯔꯛꯏꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ꯫ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯨꯝ ꯀꯥꯔꯒꯤ ꯃꯃꯥꯡꯗ ꯊꯝꯕꯁꯦ ꯃꯁꯤ ꯏꯔꯝꯗꯝꯁꯨ ꯌꯣꯛꯈꯠꯄ, ꯃꯁꯛꯁꯨ ꯇꯥꯛꯄ, ꯑꯩꯈꯣꯏꯒꯤ ꯂꯥꯟꯕ ꯆꯨꯝꯕ ꯍꯥꯏꯗꯨꯅ ꯇꯣꯉꯥꯟ ꯊꯝꯕꯤꯈ꯭ꯔꯒ ꯃꯁꯛꯁꯨ ꯇꯥꯛꯄ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯠꯊꯣꯛ ꯑꯃꯁꯨ ꯄꯨꯊꯣꯛꯑꯒ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯅꯁꯨ ꯁꯛꯁꯨ ꯇꯥꯛꯄ ꯉꯝꯕ ꯄꯣꯠꯁꯛꯁꯦ ꯃꯁꯤ ꯀꯝꯗꯧꯅ ꯁꯥꯒꯗꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯊꯣꯏꯅ ꯑꯩ ꯇꯝꯃꯨꯕ, ꯇ꯭ꯔꯦꯅꯤꯡ ꯆꯠꯂꯨꯕ, ꯕꯤꯖꯤꯅꯦꯁꯀꯤ ꯃꯔꯝꯗꯁꯨ ꯈꯪꯉꯨꯕ ꯑꯣꯔ ꯀ꯭ꯔꯥꯐꯀꯤ ꯑꯥꯔꯠꯀꯤ ꯃꯔꯝꯗꯁꯨ ꯃꯇꯝꯗꯨꯗ ꯀꯩꯝꯇ ꯇꯝꯕ ꯂꯩꯇꯦꯕ ꯑꯩꯉꯣꯟꯗ꯫ ꯑꯗꯨꯕꯨ ꯃꯇꯝꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯦ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯊꯣꯛꯅꯔꯛꯄ, ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯊꯣꯛꯄ, ꯐꯦꯁꯕꯨꯛ, ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯁꯨ ꯃꯌꯥꯝ ꯑꯃ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯍꯥꯏꯐꯦꯠ ꯎꯕꯁꯤꯗ ꯑꯩꯈꯣꯏ ꯑꯥꯏꯗꯤꯌꯥꯁꯦ ꯈꯔ ꯂꯧꯁꯜꯂꯒ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯟꯚꯔꯠ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛꯇ ꯁꯥꯕ ꯌꯥꯏꯑꯕ꯫ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯇꯞꯅ ꯇꯞꯅ ꯍꯥꯟꯅ ꯁꯥꯔ ꯃꯇꯨꯡꯗ ꯑꯩꯒꯤ ꯄꯦꯖ ꯑꯃ ꯂꯥꯏꯅꯤꯡ ꯁꯣꯂꯨꯁꯟ ꯍꯥꯏꯅ ꯃꯇꯝꯗꯨꯗ ꯍꯥꯡꯗꯣꯛꯆꯩꯑꯕ꯫ ꯁꯤꯗ ꯑꯍꯥꯟꯕꯒꯤ ꯃꯁꯤꯡ ꯈꯔ ꯑꯩꯅ ꯁꯥꯔꯒ ꯁꯨꯃꯥꯏꯅ ꯐꯪꯒꯅꯤꯅ ꯊꯥꯒꯠꯂꯨꯕ ꯀꯥꯟꯗ ꯌꯥꯝ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗꯗꯤ ꯍꯥꯟꯅ ꯂꯩꯔꯝꯗꯕꯅꯤꯅ ꯉꯁꯥꯏꯒꯤ ꯊꯣꯛꯂꯛꯄꯗꯨꯗ ꯑꯗꯨꯒꯤ ꯗꯤꯃꯥꯟꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯂꯥꯛꯈꯤꯕ ꯍꯥꯏꯇꯥꯔꯦ꯫ ꯁꯤꯗꯒꯤ ꯑꯩꯉꯣꯟꯗꯁꯨ ꯏꯅꯣꯠ ꯑꯃ ꯍꯥꯞꯄꯦ ꯍꯥꯏꯇꯥꯔꯦ꯫ ꯃꯁꯤꯗ ꯑꯩꯉꯣꯟꯗ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯑꯃ ꯇꯧꯕꯤꯔꯛꯄꯗ ꯁꯤꯁꯤꯗꯤ ꯁꯤ ꯁꯥꯔꯒꯗꯤ ꯄꯩꯁꯥꯁꯨ ꯁꯦꯟꯁꯨ ꯐꯪꯕ ꯑꯗꯨꯒ ꯃꯌꯥꯝꯒꯤꯁꯨ ꯀꯥꯟꯅꯕ ꯑꯣꯏꯕ ꯌꯥꯏꯅ ꯍꯥꯏꯅ ꯑꯩꯁꯦ ꯁꯥꯔꯤꯕꯁꯤꯡꯗꯨ ꯃꯦꯁꯦꯖꯇꯒ ꯈꯔ ꯐꯥꯎꯅꯔꯒ ꯈꯔ ꯈꯔ ꯁꯨꯝ ꯊꯤꯟꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯍꯧꯔꯛꯑꯦ꯫ ꯑꯗꯨꯒ ꯃꯁꯤꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯟꯚꯦꯁꯃꯦꯟꯁꯤꯅꯦ ꯍꯧꯖꯤꯛ ꯅꯍꯥꯁꯤꯡ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯔꯨꯑꯣꯏꯅ ꯏꯟꯚꯦꯁꯃꯦꯟꯁꯤꯅꯦꯕ꯫ ꯏꯟꯚꯦꯁꯃꯦꯟꯁꯦ ꯂꯩꯇ꯭ꯔꯒꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛ ꯕꯤꯖꯤꯅꯦꯁꯁꯤꯡꯁꯦ ꯆꯥꯎꯈꯠꯇꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠꯁꯤꯅꯦꯕ꯫ ꯑꯗꯨꯕꯨ ꯑꯗꯨꯗ ꯂꯣꯏꯅ ꯗꯤꯄꯦꯟ ꯇꯧꯕꯁꯨ ꯌꯥꯗꯦ ꯍꯥꯏꯖꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ꯫ ꯍꯣꯏ ꯂꯥꯏꯕꯛꯇꯁꯨ ꯂꯩꯔꯝꯕ ꯌꯥꯏ, ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯕꯛ ꯐꯕꯅ ꯑꯩꯒꯤ ꯏꯄꯥꯁꯤꯁꯨ ꯉꯁꯥꯏꯒꯤ ꯐꯔꯅꯤꯆꯔ ꯑꯩꯈꯣꯏꯒꯤ ꯎꯒꯨꯝꯕ ꯁꯨꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅꯤꯅ ꯉꯁꯥꯏꯒꯤ ꯋꯦꯁ ꯃꯦꯇꯔꯤꯌꯦꯜꯁꯤꯡꯁꯦ ꯇꯥꯔꯒ ꯂꯩꯕ ꯍꯥꯏꯇꯥꯔꯦ꯫ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅ ꯑꯗꯩ ꯈꯨꯠꯂꯥꯏ ꯑꯣꯏꯁꯨ ꯁꯨꯝ ꯃꯇꯝꯗꯨꯗ ꯂꯩꯕ ꯍꯥꯏꯇꯥꯔꯦ꯫ ꯁꯤ ꯀꯅꯥꯒꯨꯝꯕꯗ ꯁꯨꯝ ꯊꯣꯛꯄ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯄꯣꯠꯁꯛꯁꯤ ꯁꯨꯝ ꯑꯩ ꯈꯛꯇꯪ ꯅꯠꯇꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯇꯥꯔ ꯂꯩꯕ ꯋꯦꯁ ꯃꯦꯇꯔꯤꯌꯦꯜꯁꯤꯡꯁꯤꯅ ꯑꯩꯅ ꯌꯥꯝꯅ ꯈꯨꯠꯂꯥꯏꯁꯨ ꯂꯩꯕꯅꯤꯅ ꯑꯩꯅ ꯁꯥꯅꯤꯡꯕ ꯃꯑꯣꯡꯗ ꯀꯛꯅꯤꯡꯕ ꯃꯑꯣꯡꯗ ꯀꯛꯑꯒ ꯄꯣꯠꯁꯛ ꯈꯔ ꯁꯨꯝ ꯁꯥꯕ ꯍꯧꯕꯅꯦꯕ꯫ ꯄꯣꯠꯁꯛ ꯈꯔ ꯁꯥꯕ ꯍꯧꯕꯁꯤꯅ ꯉꯁꯥꯏꯒꯤ ꯏꯟꯚꯦꯁꯃꯦꯟꯒꯤ ꯃꯇꯥꯡꯅꯤꯀꯣ ꯑꯩ ꯍꯥꯏꯁꯤꯁꯦ꯫ ꯏꯟꯚꯦꯁꯃꯦꯟꯁꯦ ꯇꯧꯗꯦ ꯍꯥꯏꯇꯥꯔꯦ, ꯇꯧꯔꯒꯁꯨ ꯌꯥꯝꯅ ꯑꯄꯤꯛꯄ ꯁꯦꯟꯐꯝꯅꯤꯀꯣ, ꯂꯨꯄꯥ 500,000 ꯔꯪꯒꯨꯝꯕ ꯈꯔ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯇꯩꯔ ꯈꯣꯠꯂꯒ ꯑꯗꯨꯃꯥꯏꯅ ꯍꯧꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯕꯤꯖꯤꯅꯦꯁ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁꯨꯝ ꯑꯗꯨꯒꯤ ꯁ꯭ꯇꯦꯖꯇꯣ ꯍꯦꯟꯗꯣꯛꯈꯤꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯕ ꯃꯅꯤꯄꯨꯔꯁꯤꯒꯤ ꯑꯣꯏꯕ ꯀꯔꯤꯕꯨ ꯁꯥꯁꯤꯒꯦ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯉꯝꯃꯦ꯫ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯅꯤꯡꯍꯟꯅꯒꯦ ꯍꯥꯏꯔꯒꯗꯤ ꯃꯇꯝꯗꯣ ꯑꯩ ꯅꯤꯡꯍꯟꯅꯕ ꯌꯥꯏ, ꯃꯔꯝꯗꯤ ꯑꯩ ꯃꯦꯆꯤꯟ ꯂꯩꯅꯤꯡꯉꯛꯄ ꯌꯥꯎꯏ ꯃꯇꯝꯗꯨꯗ, ꯃꯦꯆꯤꯟ ꯂꯩꯕ ꯉꯝꯗꯦ, ꯑꯗꯨꯒ ꯑꯍꯦꯟꯕ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯔꯣ ꯃꯦꯇꯔꯤꯌꯦꯜ ꯃꯌꯥꯝ ꯆꯦꯟꯅꯤꯡꯉꯤ, ꯑꯩ ꯆꯦꯟꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯔꯨꯑꯣꯏꯅ
ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯇꯝꯁꯦ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯑꯃꯅꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯃꯇꯝꯅꯤꯅ ꯑꯩꯈꯣꯏꯅ ꯅꯤꯡꯍꯟꯅꯕꯁꯦ ꯊꯥꯗꯣꯛꯄꯤꯔꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯃꯇꯦꯡꯁꯨ ꯈꯔ ꯂꯧꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯃꯇꯦꯡꯅ ꯑꯩꯈꯣꯏꯁꯦ ꯑꯩ ꯑꯃ ꯆꯥꯎꯈꯠꯄꯗ ꯃꯇꯦꯡ ꯌꯥꯝ ꯆꯥꯎꯅ ꯄꯥꯡꯉꯤ ꯍꯥꯏꯕꯁꯤꯃ ꯑꯩ ꯑꯍꯥꯟꯕ ꯃꯛꯇꯗ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯣꯖꯥ ꯀꯅꯥꯒꯨꯝꯕ ꯕꯤꯖꯤꯅꯦꯁꯇ ꯈꯣꯡꯗꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯒ ꯍꯦꯛ ꯊꯦꯡꯅꯕꯁꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯍꯟꯅꯕꯁꯤ ꯍꯦꯛ ꯊꯦꯡꯅꯩ ꯀꯅꯥꯒꯨꯝꯕꯅ ꯍꯦꯛ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯄꯣꯔꯠꯁꯤ ꯌꯥꯝꯅ ꯍꯦꯛ ꯃꯊꯧ ꯇꯥꯕ ꯑꯣꯖꯥꯅꯁꯨ ꯍꯧꯖꯤꯛ ꯍꯥꯏꯕꯤꯈꯤꯕ ꯌꯨꯝꯗ ꯐꯦꯃꯤꯂꯤꯒꯤ ꯕꯕꯥꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯈꯔ ꯂꯩꯔꯝꯕꯅ ꯈꯤꯇꯗ ꯑꯣꯏꯔꯁꯨ ꯀꯥꯟꯅꯈꯤꯕ ꯑꯗꯨꯃꯛꯁꯨ ꯃꯔꯝ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕ ꯑꯃꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤꯗꯩꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯅꯤꯡꯍꯟꯅꯔꯣꯏꯗꯣꯔꯤꯕꯅꯣ ꯍꯥꯏꯔꯤꯕ ꯂꯝꯕꯤꯁꯤꯗ ꯆꯪꯁꯤꯜꯂꯨꯕꯒꯤꯗꯃꯛꯇ ꯃꯥꯏ ꯄꯥꯛꯅꯕ ꯈꯛꯇꯃꯛꯀꯤ ꯅꯤꯡꯍꯟꯅꯔꯣꯏꯗꯣꯔꯤꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯑꯃꯨꯛꯇꯪ ꯊꯝꯕꯤꯌꯨ ꯍꯣꯏ ꯅꯤꯡꯍꯟꯅꯗꯕ ꯍꯥꯏꯕꯁꯤ ꯑꯍꯥꯟꯕ ꯃꯛꯇꯗ ꯍꯣꯠꯅꯕ ꯑꯃꯗꯤ ꯑꯍꯥꯟꯕ ꯆꯪꯉꯤꯀꯣ ꯑꯩꯅ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯒ ꯑꯩꯅ ꯃꯤꯒꯤ ꯊꯕꯛ ꯃꯥꯏ ꯄꯥꯛꯄ ꯊꯕꯛꯇꯨꯇꯪ ꯎꯔꯒ ꯆꯥꯎꯈꯠꯄ ꯊꯕꯛꯇꯪ ꯎꯔꯒ ꯑꯩ ꯅꯤꯡꯍꯟꯅꯕꯗꯤ ꯌꯥꯗꯦ ꯃꯔꯝꯗꯤ ꯑꯩ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯕ ꯑꯩꯅ ꯌꯨꯝꯗ ꯊꯕꯛ ꯑꯝꯇ ꯇꯧꯗꯅ ꯂꯩꯔꯒ ꯑꯩ ꯗꯥꯎ ꯌꯥꯗ꯭ꯔꯦ ꯑꯩ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗꯤ ꯌꯥꯝꯅ ꯃꯁꯤꯃꯗꯤ ꯍꯥꯏꯅꯤꯡꯗꯦ ꯑꯗꯨꯅ ꯑꯍꯥꯟꯕ ꯃꯛꯇꯗ ꯑꯩ ꯈꯣꯡ ꯊꯥꯡꯗꯣꯛꯄ ꯑꯃ ꯆꯪꯉꯦꯕ ꯈꯣꯡꯁꯦ ꯊꯥꯡꯗꯣꯛꯎꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯇꯧꯔꯤ ꯊꯕꯛꯁꯤ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯥ ꯄꯥꯛꯑꯣꯏꯗ꯭ꯔꯥ ꯍꯣꯏ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯀꯩꯝꯇ ꯈꯪꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯇꯧꯔꯤꯕ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯕꯤꯖꯤꯅꯦꯁ ꯃꯆꯥꯁꯤꯁꯨ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯥ ꯄꯥꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩ ꯀꯩꯝꯇ ꯈꯪꯕ ꯉꯝꯗꯦꯕ ꯑꯗꯨꯕꯨ ꯇꯧꯔꯒ ꯑꯩꯅ ꯁꯨꯝ ꯈꯪꯖꯔꯛꯄꯅꯦꯕ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏꯒꯤ ꯐꯥꯁ ꯐꯨꯗ ꯃꯆꯥ ꯑꯃꯕꯨ ꯇꯧꯕ ꯑꯣꯏꯔꯒꯁꯨ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯋꯦꯁ ꯃꯦꯇꯔꯤꯌꯦꯜꯅ ꯁꯥꯕꯒꯤ ꯄꯣꯠꯊꯣꯛꯄ ꯑꯣꯏꯔꯁꯨ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯄꯣꯠꯊꯣꯛꯄ ꯑꯣꯏꯔꯁꯨ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯁꯥꯔꯒ ꯍꯧꯔꯛꯄ ꯑꯦꯅꯤ ꯕꯤꯖꯤꯅꯦꯁ ꯑꯦꯅꯤ ꯇꯥꯏꯞ ꯑꯣꯐ ꯕꯤꯖꯤꯅꯦꯁꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯅꯤꯡꯍꯟꯅꯕ ꯍꯥꯏꯕꯁꯦ ꯌꯥꯔꯤꯃꯈꯩ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯊꯕꯛ ꯑꯃ ꯅꯤꯡꯍꯟꯅꯗꯕ ꯍꯥꯏꯕꯁꯦ ꯊꯕꯛꯁꯦ ꯆꯣꯡꯁꯤꯜꯂꯀꯥꯟꯗ ꯈꯪꯒꯗꯣꯏꯅꯦꯕ ꯃꯩꯁꯦ ꯁꯥꯗꯦ ꯍꯥꯏꯕꯁꯦ ꯄꯥꯏꯔ ꯈꯪꯒꯗꯣꯏꯅꯤꯅ ꯑꯗꯨꯅ ꯊꯕꯛ ꯑꯃ ꯍꯥꯟꯅ ꯆꯣꯡꯊꯣꯛꯁꯦ ꯑꯩꯈꯣꯏ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯂꯦꯚꯦꯜꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯁꯤ ꯀꯔꯤꯅꯣ ꯑꯩꯅ ꯉꯝꯗꯣꯏꯁꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯊꯕꯛꯁꯤꯇꯪ ꯅꯠꯇꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯏꯗꯤꯌꯥ ꯂꯩꯔꯤꯕꯁꯤꯡꯁꯦ ꯁꯤꯒꯤ ꯊꯕꯛꯁꯦ ꯀꯔꯤ ꯄꯥꯏꯈꯠꯁꯤꯒꯦ ꯍꯥꯏꯅ ꯈꯟꯕꯤꯔꯕ ꯃꯇꯨꯡꯗ ꯑꯩ ꯊꯕꯛꯁꯦ ꯄꯥꯏꯈꯠꯄ ꯍꯧꯕꯤꯔꯕ ꯄꯥꯏꯈꯠꯁꯦ ꯍꯧꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯇꯣ ꯐꯦꯜ ꯑꯣꯏꯁꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯐꯦꯜ ꯑꯣꯏꯁꯅꯨ ꯑꯣꯀꯦ ꯐꯦꯜ ꯑꯣꯏꯔꯤꯕ ꯃꯔꯝꯁꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯊꯤꯗꯣꯛꯁꯦꯕ ꯀꯁꯇꯃꯔ ꯌꯥꯝꯅ ꯂꯥꯛꯇꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯄ꯭ꯔꯗꯛꯁꯤ ꯌꯥꯝꯅ ꯐꯠꯇꯕꯒꯤꯔ ꯍꯥꯎꯇꯕꯒꯤꯔ ꯑꯁꯨꯝꯕ ꯃꯌꯥꯝꯁꯦ ꯊꯤꯗꯣꯛꯑ ꯃꯇꯨꯡꯗ ꯑꯣꯀꯦ ꯁꯤꯁꯤꯃ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯄ꯭ꯔꯣꯐꯤꯇꯦꯕꯜ ꯑꯣꯏꯗ꯭ꯔꯦ ꯃꯁꯤ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯆꯥꯟꯅꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯔꯝꯕ ꯊꯕꯛ ꯑꯃꯨꯛ ꯁꯤꯟꯁꯤꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯅꯦꯛꯁ ꯁ꯭ꯇꯦꯞ ꯑꯃꯨꯛ ꯊꯥꯡꯕꯤꯌꯣꯕ ꯃꯔꯝꯗꯤ ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯃꯇꯦꯡ ꯄꯨꯟꯁꯤꯟꯖꯔꯕꯗ ꯑꯩꯁꯦ ꯊꯕꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯨꯖꯔꯛꯄ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯈꯜꯒꯤ ꯊꯕꯛ ꯃꯌꯥꯝ ꯇꯧꯔ ꯂꯥꯛꯆꯩꯌꯦꯕ ꯁꯤꯁꯤꯅ ꯉꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗꯤ ꯑꯩꯅ ꯑꯣꯇꯣ ꯄꯥꯏꯂꯣꯠ ꯂꯩꯔꯀꯥꯟꯗ ꯑꯩ ꯇꯁꯦꯡꯅ ꯁꯤꯁꯤꯃ ꯈꯤꯇꯪ ꯌꯥꯔꯦ ꯁꯥꯐꯔꯦ ꯈꯜꯂꯒꯅ ꯂꯩꯖꯕꯩ ꯋꯥꯅꯤ ꯑꯗꯨꯕꯨ ꯃꯃꯥꯡꯗ ꯁꯤꯁꯤ ꯇꯧꯗ꯭ꯔꯤꯉꯩꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯈꯜ ꯁꯨꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯗꯨꯀꯥꯟ ꯌꯥꯎꯕꯕꯨ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯌꯣꯟꯕ ꯆꯠꯄꯕꯨ ꯑꯣꯏꯔꯁꯨ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯇꯧꯔꯒ ꯃꯊꯪ ꯂꯥꯛꯈꯤꯕ ꯑꯗꯨꯅ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯔꯤꯗꯣ ꯅꯤꯡꯍꯟꯅꯕꯒꯤ ꯃꯈꯥꯗꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯅ ꯂꯥꯏꯔꯤꯛ ꯌꯣꯟꯕꯗꯣ ꯃꯌꯥꯝꯅ ꯂꯩꯕꯤꯗ꯭ꯔꯦ ꯍꯤꯗꯥꯛ ꯌꯣꯟꯕ ꯆꯠꯄꯗꯣ ꯃꯌꯥꯝꯅ ꯂꯩꯕꯤꯗ꯭ꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯇꯣꯛꯊꯣꯛꯑꯒ ꯑꯩ ꯌꯨꯝꯗ ꯄꯣꯊꯥꯔꯝꯕꯁꯨ ꯌꯥꯏꯑꯕ ꯑꯗꯨꯕꯨ ꯅꯤꯡꯍꯟꯅꯕ ꯍꯥꯏꯕꯁꯦ ꯂꯩꯔꯔꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯑꯃꯗꯤ ꯂꯩꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯍꯣꯏ ꯑꯩ ꯌꯨꯝꯒꯤ ꯃꯤꯅ ꯊꯧꯅꯥ ꯄꯤꯕꯤꯗꯕ ꯇꯣꯉꯥꯟ ꯊꯝꯈ꯭ꯔꯒ ꯑꯩꯁꯦ ꯃꯤꯑꯣꯏꯕ ꯑꯃꯅ ꯄꯣꯛꯂꯛꯑꯕꯅꯤ나 ꯑꯩ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯛꯑꯕꯅꯤꯅ ꯇꯥꯏꯕꯪꯒꯤ ꯆꯤꯟꯖꯥꯛ ꯆꯥꯒꯗꯣꯏꯅꯤ ꯃꯤꯔꯛ ꯇꯤꯜꯂꯛꯀꯗꯣꯏꯅꯤ ꯃꯌꯥꯝꯒ ꯄꯨꯜꯂꯛꯀꯗꯣꯏꯅꯤ ꯁꯤ ꯉꯝꯅꯕꯒꯤꯗꯃꯛꯇ ꯋꯥꯈꯜ ꯑꯃ ꯈꯜꯂꯒ ꯑꯩ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ ꯁꯤ ꯊꯕꯛꯁꯤꯅ ꯐꯦꯜ ꯑꯣꯏꯔꯒꯗꯤ ꯑꯩ ꯀꯩ ꯊꯕꯛ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯑꯈꯪ ꯑꯍꯩꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯁꯤ ꯇꯥꯟꯅꯕꯤꯔꯒ ꯅꯦꯛꯁ ꯁ꯭ꯇꯦꯞ ꯑꯃ ꯆꯣꯡꯅꯕ ꯍꯣꯠꯅꯖꯤꯁꯤꯅꯦ ꯑꯩꯅ ꯍꯥꯏꯅ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤꯗꯩꯁꯤꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯩ ꯉꯁꯥꯏ ꯑꯣꯖꯥꯃꯛꯅꯁꯨ ꯍꯦꯛ ꯄꯟꯕꯤꯈꯤꯕ ꯑꯩꯈꯣꯏꯅ ꯍꯦꯛ ꯆꯥꯎꯈꯠꯂꯛꯅꯕ ꯅꯠꯇ꯭ꯔꯒꯅ ꯏꯟꯚꯦꯁꯠꯃꯦꯟꯒꯤ ꯃꯇꯥꯡꯗꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯈꯤꯇꯪ ꯑꯗꯨꯃꯛ ꯃꯊꯧ ꯇꯥꯏꯅ ꯍꯥꯏꯖꯈꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝꯁꯤ ꯂꯝꯕꯤ ꯑꯃ ꯆꯠꯂꯕꯅꯤꯅ ꯃꯁꯤꯃꯗꯤ ꯊꯦꯡꯅꯗꯕ ꯌꯥꯔꯔꯣꯏ ꯑꯗꯨꯃꯛ ꯊꯦꯡꯅꯗꯣꯔꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯁꯤ ꯃꯤꯑꯣꯏ ꯑꯃꯅ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗꯗꯤ ꯃꯁꯤ ꯃꯇꯧ ꯀꯔꯝꯅ ꯍꯦꯟꯗꯜ ꯇꯧꯒꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ ꯍꯣꯏ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯄꯣꯛꯎꯔꯕꯅꯤꯅ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯍꯥꯟꯅ ꯈꯪꯒꯗꯣꯏꯁꯦ ꯃꯅꯤꯄꯨꯔꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯌꯥꯝꯅ ꯇꯧꯕ ꯑꯗꯩ ꯏꯔꯥꯡꯁꯦ ꯍꯦꯛꯇ ꯍꯧꯔꯛꯀꯗꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯇꯧꯁꯤꯜꯂꯛꯄ ꯑꯗꯒꯤ ꯉꯁꯥꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯔꯝꯃꯤꯕꯁꯤꯡꯗꯣ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯌꯩꯊꯣꯔꯛꯀꯗꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯁꯤꯗꯕꯨ ꯌꯩꯊꯣꯛꯑꯗꯤ ꯑꯩꯅ ꯁꯥꯔꯤꯕ ꯃꯦꯃꯦꯟꯇꯣ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯆꯥꯅꯕ ꯊꯛꯅꯕ ꯑꯣꯏꯒꯦꯔꯥ ꯐꯤꯔꯣꯜ ꯑꯣꯏꯒꯦꯔꯥ ꯒꯤꯐ ꯑꯥꯏꯇꯦꯝ ꯑꯣꯏꯒꯦꯔꯥ ꯂꯣꯏꯅꯃꯛ ꯁꯠꯗꯥꯎꯟꯅꯤ ꯇꯧꯗꯣꯏꯁꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯁꯤꯗ ꯀꯃꯥꯏꯅ ꯃꯥꯌꯣꯛꯅꯔꯒ ꯍꯣꯠꯅꯔꯛꯄꯅꯣ ꯍꯥꯏꯕꯗꯨ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯑꯌꯥꯝꯕꯅ ꯈꯤꯇꯪ ꯌꯦꯡꯉꯒ ꯍꯥꯏꯇꯥꯔꯦꯅꯦ ꯈꯨꯆꯥꯎ ꯊꯥꯗꯕꯤꯗ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯑꯦꯅꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯗꯤ ꯃꯥꯔꯀꯦꯠꯀꯤ ꯂꯦꯚꯦꯜꯁꯤꯃ ꯌꯦꯡꯕ ꯑꯗꯨ ꯀꯁꯇꯃꯔꯒꯤ ꯀꯟꯗꯤꯁꯟꯁꯤꯃ ꯌꯦꯡꯕ ꯍꯥꯏꯗꯤ ꯑꯩꯅ ꯉꯝꯃꯦ ꯃꯇꯥꯒꯨꯝ ꯉꯁꯥꯏꯒꯤ ꯕꯤꯖꯤꯅꯦꯁ ꯍꯧꯖꯔꯤꯕ ꯕꯤꯖꯤꯅꯦꯁꯁꯤꯗ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯔꯒ ꯃꯌꯥꯝ ꯊꯥꯗꯕꯤꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯀꯟꯗꯤꯁꯟ ꯍꯧꯖꯤꯛ ꯁꯨꯝ ꯀꯤꯔꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤ ꯊꯕꯛꯁꯦ ꯑꯩ ꯁ꯭ꯇꯥꯐꯀꯁꯦ 10ꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯔꯦꯟ ꯚꯔꯥꯁꯦ ꯗꯨꯀꯥꯟ 2-3
sujalakpagi mayam thiribani ko suma mayam se amu kiba phawi EMI loan hulibani ko suma mayam se adu kiba phawi se kaino kana Manipur sida tasengna Manipur sida karbar tawbagi neba Manipur bu nuksidaba nate Manipur gi damakta ni tawje tawdabu situation se yamna condition amda layeba khoide aduna si se yenga idi tawhaningi Manipur gi market ki level se si khangna khoi tawhaningi haitare adugo za hojiki market ki chepe sora phom pan biring ai sida ozagi lamchida ozana business am chalabani ngasiki sanga journey ni chalai je do marketing je asuki mutik warangani hain khali matam de leraba marketing ga hojiki leraba marketing ga yamna hina khenar pra hain khali hojiki amarum da digital marketing laktana even social media da phaw da dum phajana marketing to yare adupo ozagi journey da marketing ba wafam ji kai thambini hoi agi je hojik matam se khogi andaki chahi gi November sida chahi 10 years sab chana sum su gotoini agi Laining Solutions ase adu hai ba journey sida aingonda thengnariba khogi marketing gi matang hairagadi ahanbadadi Manipur sida sinba government na oigera private no oigera silliba mela gum haitare ne masi aina youth da si matang sima kitang munna ta haningi maramdi si kanabase tang ai haijage ba Manipur da khogi trade fair gum sileba trade fair gum ba aduga mela hari sangai festival bo kasu aiju hanana sangai festival thokjabani adu adu matung da trade fair masam sam yam thokpane sidagi haidi matam do social media do leiraga su he na mina yengbala ku kumai ne yengla ise aina khamudaba aibu ai friend oidaba ai page tu su udaba mayam ama lai ba officer mayam lai tongan tongan ba mayam lai ba government gi kano mayam lai suma mayam sina ubira kanda aingonda aina visiting card se ngasagi pi rakanda loinana aigi portsing display tawrakanda matam dugi onadi marketing se adudagi khangbiraga aise haurakhiba 2016 sai sidagi adu makha ta badi amu kamai tawge kanda mathang mathang adumaina khangbasina chain system haiba tare mathang mathang department sing AC posida sumaina pena masa sabni sangai sabani ochawur gang se sabani se lowchi khoche adu ma haina badagi oibasu yai mathang mathang department lakpi loinana hojik amu kai tawge kanda hojik sinamu matam dudagi sum lakpaduna hojik social media se sigi mateng amu yam chauna amu phangeba social media da khoina ngasagi mina udriba mina sadriba pot haitare ne natra customize po tora saramba pot sing no social media dek saba loibo sum utpiba adu redi kana gum ma khangam do mi masu social media se ubudagi AC mafam je si saba male redi sigi service se makhoida available oiba male de contact tawsi haibaje aina haijeningi je ahan badang ngasagi hoju je khogi pop up sale masam sa tawriba trade fair masam sa tawrakani adu government gi oiba sum yam tawrpje si saruk yabi yusini ani khogi SME gi thoklaiba anou nong thoklaiba sing se ko ko youth se loinana social media handle phajana tawbiyu social media sida kogi hingba yarabani hojikti chengna habada social media sida kogi matam manghal laga angang youth singse yamna lai haitare sumase tasengna to hanjaning de adna social media ge mateng sigidagi akoi se marketing je sum tapna tapna laga chakholak pa adu hojikti social media am sunga sagi mela phamu budana hojikti ani maksi thadu oga auto pilot ta chatle haitare chengna habada sagi stable oraga chang amada khoi se phone number bo leitraga se sima pham sida sumaina Laining Solutions laibani chatu sil au ga lak pase customer adugi matik yame sumai dawdana ai haurak pagi asumna akoi atop atop tongan tongan ba youthing na business masa ma hogi harga sigi formula se palaga di khara oisu kana gadra ina khanjay marketing mata hoi hojiki ozana haibikhiba autopilot ta hojiki la haibado hojiki matanda la abani hariba khoina gift ama piningba natraga momento um piningba matamda Laining Solution da chatlaji khara phajaba ma magadi haibasi adum hainarabani aduna hariba pibam se yarno phona matamda sahi taragi phajal aba journey ni ngasi lai se aduna hariba journey si lakna phona matamda thengna khiba nuaitaba mayam business ti masakholak lum hona bada masidi kamai tawga kai nuaitaba legi kamai handle tawki haibidu ngasi ki listeners sing na hek tabada thongna oihuna bidung ta khadang thambiramo masi nuaitaba hairagadi ahanbada isada business ama tawbada nuairoi du se agi main power sineba agi main power si maramdi ai business ahanbada itomta na tawram doineba mathangdagi staff yam hapaka doineba haibe staff sing se masida khogi sidi regular haidi government gi job suna tamna private nina magi hen ma thabak lakpa kana loi chakhi doineba aina ju sum sembiba kya amasu yauri haitare na ko ngasi mag ai da staff oramba ngang khogi tata consultancy ta ju thabak tawkhiba or ebro ta like tam sakhiba makha haidi tongan tongan thabak mayam tawgre kan indigo ra thabak tawgi usmai tawna haidi matam gi part time on surum basing se adu moi je experience loi lai doineba ai sida surum batagi adu han bagi nuai tab sengonda masi han ba moina ga tokhiba matang haitare na aingonda ju ngasai staff se loksan bangam daba ai tom tana ngasai order di mayam laksalaba order ji pi bang maktaba demand sina di halakpa supply sing maktaba matang haitare suma man power gi over problem se si se lai raktaba matang engoda shortage or matang se yam han boina si yam ngai roiba mi ayam bazum torong do mali si je aduna si problem se
ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯀꯩ ꯇꯧꯒꯦ ꯍꯥꯏꯔꯒ ꯀꯔꯤ ꯇꯧꯔꯒ ꯐꯒꯗꯒꯦ ꯁ꯭ꯇꯥꯐꯁꯦ ꯈꯔ ꯃꯁꯤꯡ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯞꯄꯨ ꯍꯥꯏꯔꯦꯕ ꯑꯦꯛꯁꯄꯔꯠꯁꯤꯡꯁꯤꯅ ꯍꯥꯏꯗꯣꯏꯁꯦ ꯑꯗꯣ ꯁ꯭ꯇꯥꯐ ꯃꯁꯤꯡ ꯍꯦꯟꯅ ꯍꯥꯞꯄ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯗꯤꯃꯥꯟꯗꯨꯅ ꯋꯥꯠꯂꯛꯑꯒꯗꯤ ꯑꯩ ꯁꯦꯂꯔꯤ ꯄꯤꯕ ꯉꯝꯃꯣꯏꯗꯣꯏꯅꯤ ꯑꯃꯨꯛ ꯄ꯭ꯔꯣꯐꯤꯠꯇꯨ ꯌꯥꯝ ꯂꯩꯔꯣꯏꯗꯣꯏꯅꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯗꯨꯅ ꯏꯍꯥꯟ ꯍꯥꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯗ ꯃꯥꯌꯣꯛꯅꯕ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯄꯋꯥꯔꯁꯤꯅ ꯁꯣꯟꯊꯔꯛꯑꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯕꯛꯁꯤ ꯉꯁꯥꯏ ꯀꯁꯇꯃꯔꯒꯤ ꯗꯤꯃꯥꯟꯗꯤ ꯍꯦꯟꯖꯜꯂꯛꯑꯕ ꯁꯤꯒꯨꯝꯕꯗꯒꯤ ꯍꯥꯟꯅ ꯍꯧꯔꯛꯀꯅꯤ ꯑꯅꯤꯁꯨꯕꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯡꯕꯤꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯩꯅꯗꯤ ꯁꯣꯝꯗ ꯁ꯭ꯃꯣꯜ ꯏꯟꯚꯦꯁꯠꯃꯦꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯄꯣꯠꯁꯤꯗꯤ ꯕꯛꯇ ꯁꯤꯡꯕꯤꯔꯛꯑꯕ ꯑꯗꯨꯒ ꯕꯤꯜꯁꯤꯗꯤ ꯀꯥꯏꯕꯤꯗ꯭ꯔꯕ꯭ꯔꯥ ꯑꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯉꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝ ꯈꯨꯗꯣꯡ ꯆꯥꯗꯕ ꯃꯌꯥꯝ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯒꯤ ꯃꯇꯥꯡ ꯆꯥꯕꯕꯨꯗꯤ ꯅꯠꯇꯦ ꯑꯩ ꯁꯨꯝ ꯍꯥꯏꯖꯒꯦ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕ ꯃꯅꯤꯄꯨꯔꯁꯤꯗ ꯋꯥꯅ ꯍꯣꯠꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯡꯁꯤꯒꯤ ꯑꯣꯏꯅ ꯈꯟꯕꯤꯔꯒꯗꯤ ꯗꯤꯄꯥꯔꯠꯃꯦꯟ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔꯗ ꯂꯩꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯔꯁꯤ ꯇꯧꯕꯤꯔꯒꯗꯤ ꯕꯤꯜꯁꯤ ꯃꯇꯝ ꯆꯥꯅ ꯄꯤꯊꯣꯛꯄꯤꯌꯨ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯄꯋꯥꯔ ꯋꯥꯠꯂꯤꯕꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕ ꯄꯣꯠꯊꯣꯛꯁꯦ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤꯅ ꯈꯟꯖꯩ ꯑꯗꯨꯒ ꯑꯣꯖꯥ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯃꯇꯧ ꯀꯔꯝꯅ ꯍꯣꯠꯅꯔꯒ ꯌꯧꯕꯤꯔꯛꯄꯅꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯁ꯭ꯇꯦꯖꯁꯤꯗꯗꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯍꯣꯏ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤꯀꯣ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯁꯤꯗ ꯑꯩꯅ ꯍꯣꯠꯅꯖꯔꯤꯕ ꯉꯁꯥꯏꯒꯤ ꯏꯔꯝꯗꯝꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅ ꯑꯩꯅ ꯍꯣꯠꯅꯖꯔꯨꯕ ꯃꯌꯥꯝꯁꯤ ꯈꯪꯕꯤꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯛꯅ ꯉꯁꯥꯏ ꯗꯨꯀꯥꯟ ꯈꯛꯇꯪ ꯍꯥꯡꯉ ꯐꯝꯕ ꯌꯥꯗ꯭ꯔꯤꯕ ꯁꯤꯁꯤꯗꯤ ꯃꯔꯨꯑꯣꯏꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯆꯪꯉꯤꯕ ꯑꯩꯅ ꯇꯧꯔꯛꯏꯁꯦ ꯄꯥꯝꯕꯤꯕ ꯑꯃ ꯆꯪꯉꯤꯕ ꯑꯩꯒꯤ ꯊꯕꯛꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄꯥꯝꯕꯤꯔꯒ 50% ꯑꯃꯗꯤ ꯑꯩꯒꯤ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯑꯦꯅꯤ ꯊꯣꯛꯂꯛꯄ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯀꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯩꯉꯣꯟꯗ ꯁꯤꯡꯕ ꯂꯥꯛꯄꯤꯕ ꯁꯤꯁꯤꯅꯁꯨ ꯑꯩꯁꯦ ꯃꯈꯥ ꯇꯥꯅ ꯉꯁꯤꯐꯥꯎꯕꯗ ꯂꯥꯛꯄ ꯉꯝꯕꯅꯤ ꯂꯣꯏꯅꯅ ꯑꯩꯉꯣꯟꯗ ꯁꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯍꯥꯏꯇꯥꯔꯦ ꯐꯦꯃꯤꯂꯤ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯅ ꯉꯁꯤꯐꯥꯎꯕꯗ ꯑꯩꯅ ꯊꯥꯒꯠꯇꯕ ꯉꯝꯗꯦ ꯃꯔꯝꯗꯤ ꯑꯩ ꯏꯇꯣꯝꯈꯛꯅ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯂꯣꯏꯅꯃꯛ ꯊꯕꯛꯁꯦ ꯁꯨꯏ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯁ꯭ꯇꯥꯐꯀꯤ ꯃꯍꯨꯠꯇ ꯃꯦꯟꯁꯤꯜꯂꯒ ꯉꯁꯥꯏ ꯂꯦꯡꯌꯥꯟ ꯇꯥꯏꯕꯕꯨ ꯑꯣꯏꯔꯁꯨ ꯀꯣ ꯂꯦꯡꯌꯥꯟ ꯁꯥꯕꯕꯨ ꯑꯣꯏꯔꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯃ ꯁꯨꯝꯕ ꯃꯌꯥꯝꯗ ꯁꯨꯏ ꯑꯗꯨꯅ ꯉꯁꯤꯐꯥꯎꯒꯤ ꯖꯔꯅꯤꯁꯤꯗ ꯅꯝꯕꯔ 1ꯗꯒꯤ ꯐꯦꯃꯤꯂꯤ ꯑꯃꯁꯨꯡ ꯉꯁꯥꯏꯒꯤ ꯑꯩꯅ ꯏꯔꯝꯗꯝꯕꯨ ꯅꯨꯡꯁꯤꯔꯨꯕꯁꯦ ꯁꯤꯕꯨ ꯁꯛ ꯈꯪꯕꯤꯗꯨꯅ ꯑꯣꯏꯕꯅꯦꯅ ꯈꯜꯂꯦ ꯑꯩꯅꯗꯤ ꯑꯗꯨꯒ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯐꯥꯎꯕꯗ ꯃꯥꯒꯤ ꯍꯩꯖꯕ ꯃꯥꯅ ꯈꯨꯠꯂꯣꯏꯕ ꯅꯨꯡꯉꯥꯏꯖꯕ ꯈꯔꯗ ꯑꯗꯨꯃꯛ ꯃꯇꯦꯡ ꯄꯥꯡꯉꯤꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯂꯥꯏꯅꯤꯡ ꯁꯣꯂꯨꯁꯟꯁꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯎꯕ ꯃꯇꯝꯗꯁꯨ ꯃꯥꯒꯤ ꯃꯣꯃꯦꯟꯇꯣꯅꯆꯤꯡꯕ ꯑꯗꯒꯤ ꯂꯦꯡꯌꯥꯅꯆꯤꯡꯕꯁꯤ ꯌꯥꯝꯅ ꯍꯦꯟꯅ ꯂꯩꯔꯤꯕ ꯄ꯭ꯔꯗꯛꯁꯤꯡꯁꯤ ꯌꯥꯝꯅ ꯍꯦꯟꯅ ꯐꯖꯕ ꯈꯨꯠ ꯆꯪꯕ ꯍꯦꯟꯗꯤꯀ꯭ꯔꯥꯐꯀꯤ ꯂꯝꯗꯁꯨ ꯌꯥꯝꯅ ꯍꯦꯟꯅ ꯐꯖꯕ ꯃꯌꯥꯝ ꯑꯃꯈꯛꯁꯨ ꯎꯏ ꯑꯗꯨꯗꯨꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯁꯤꯅ ꯁꯨꯔꯛꯄ ꯃꯇꯝꯗ ꯑꯃꯗꯤ ꯑꯣꯖꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯍꯧꯗꯣꯔꯛꯄꯒꯤ ꯃꯇꯝꯗꯒꯤ ꯃꯁꯤꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯅꯤꯡꯅꯆꯤꯡꯕꯁꯤꯡ ꯇꯧꯕꯤꯔꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯁ꯭ꯇꯥꯐꯁꯤꯡꯁꯤꯗꯤ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯁꯤ ꯇ꯭ꯔꯦꯅꯤꯡꯁꯦ ꯁ꯭ꯇꯥꯐ ꯈꯔꯗꯗꯤ ꯄꯤꯕꯗꯤ ꯌꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯕꯦꯝꯕꯨꯒꯤ ꯑꯣꯏꯕ ꯑꯉꯥꯡ ꯈꯔ ꯁꯨꯝ ꯄꯤꯔꯒ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯣꯏꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛ ꯂꯣꯏ ꯇꯧꯅꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯤꯗꯗꯤ ꯑꯌꯥꯝꯕꯅ ꯌꯥꯝ ꯅꯨꯡꯉꯥꯏ-ꯌꯥꯏꯐꯅ ꯍꯧꯔꯛꯄ ꯏꯃꯨꯡ ꯅꯠꯆꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯑꯩꯒꯤ ꯏꯆꯦꯁꯤꯡꯁꯤꯅ ꯐꯤ ꯇꯥꯏꯕ ꯍꯩꯔꯒ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯐꯤ ꯇꯥꯏꯕ ꯍꯩꯕꯗꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯂꯥꯏꯅꯤꯡ ꯁꯣꯂꯨꯁꯟꯒꯤ ꯑꯣꯏꯅ ꯂꯦꯡꯌꯥꯟ ꯇꯥꯏꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤ ꯑꯩꯈꯣꯏꯒꯤ ꯕꯕꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯎ ꯅꯨꯡ ꯁꯨꯕ ꯈꯣꯠꯄ ꯍꯩꯔꯒ ꯂꯥꯛꯄꯅꯤꯅ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯃꯦꯃꯦꯟꯇꯣꯒꯤ ꯕꯦꯁ ꯅꯨꯡ ꯃꯈꯣꯡ ꯃꯦꯃꯦꯟꯇꯣ ꯁꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝꯅ ꯂꯥꯏꯅ ꯁꯨꯝ ꯁꯄꯣꯔꯠ ꯇꯧꯅꯔꯒ ꯆꯠꯂꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯗꯨꯅ ꯇ꯭ꯔꯦꯅꯤꯡꯃꯛ ꯇꯧꯗꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯩ ꯕꯤꯖꯤꯅꯦꯁ ꯍꯧꯔꯀꯥꯟꯗ ꯑꯩ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯀ꯭ꯂꯁꯇꯔ ꯇꯥꯏꯞ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯗꯀꯣ 1 ꯌꯔꯒꯤ ꯑꯣꯏꯕ ꯗꯤꯄ꯭ꯂꯣꯃꯥ ꯕ꯭ꯔꯥꯁ ꯑꯦꯟ ꯕꯦꯜ ꯃꯦꯇꯦꯜꯗꯗꯤ ꯇꯝꯃꯨꯔꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯃꯇꯝꯗꯨꯗ ꯑꯩ 2017-18 ꯁ꯭ꯋꯥꯏꯗ ꯇꯝꯕꯅꯦ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯈꯔ ꯇꯝꯃꯨꯔꯦ ꯃꯈꯥ ꯇꯥꯕꯗꯤ ꯊꯣꯏꯗꯣꯛꯄ ꯇꯝꯗꯦ ꯑꯗꯨꯕꯨ ꯒ꯭ꯔꯥꯐꯤꯛ ꯗꯤꯖꯥꯏꯅꯔ ꯍꯥꯏꯇꯥꯔꯦ ꯒ꯭ꯔꯥꯐꯤꯛ ꯗꯤꯖꯥꯏꯅꯔ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯒ꯭ꯔꯥꯐꯤꯛ ꯗꯤꯖꯥꯏꯅꯔꯁꯨ ꯊꯝꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄꯁꯨ ꯈꯪꯅꯗꯕ ꯌꯥꯗꯕꯅꯤꯅ ꯈꯪꯅꯩ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯔꯇꯤꯁ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯈꯨꯠ ꯁꯥ ꯍꯩꯔꯕ ꯂꯥꯏ ꯁꯥꯕꯗ ꯍꯩꯔꯕ ꯑꯣꯖꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯀꯣ ꯃꯈꯣꯏꯒꯤꯁꯨ ꯄꯨꯜꯂ ꯆꯠꯂꯤꯕꯅꯤꯅ ꯊꯣꯏꯅ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯋꯥꯗꯦ ꯑꯗꯨꯒ ꯑꯣꯖꯥ ꯉꯁꯥꯏ ꯑꯣꯖꯥꯅ ꯍꯥꯏꯈꯤꯕ ꯑꯣꯖꯥꯒꯤ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯕꯤꯖꯤꯅꯦꯁꯁꯤꯃ ꯇꯧꯔꯒꯦ ꯈꯣꯡꯗꯥꯔꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯕꯕꯥꯅ ꯎ ꯁꯨꯕ ꯑꯣꯏꯔꯨꯕ ꯀꯥꯟꯗ ꯃꯗꯨꯗꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯂꯧꯔꯛꯈꯤꯕ ꯃꯗꯨꯗꯨꯅ ꯇꯧꯔꯛꯄꯗ ꯍꯧꯗꯣꯔꯛꯄ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃꯈꯛ ꯄꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯃꯤꯑꯣꯏ ꯑꯃꯅ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯒꯦꯅ ꯈꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯑꯣꯏꯕ ꯕꯤꯖꯤꯅꯦꯁ ꯁꯦꯂꯦꯛꯁꯟꯁꯦ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯗ ꯑꯩꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤ ꯑꯃ ꯍꯦꯛꯇ ꯇꯧꯅꯤꯡꯉꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯪꯉꯨꯔꯒꯗꯤ ꯁꯤꯗ ꯇꯧꯔꯒꯗꯤ ꯑꯩꯅ ꯍꯦꯟꯅ ꯆꯠꯄꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕꯁꯤ ꯍꯦꯟꯅ ꯐꯪꯒꯅꯤ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯈꯣꯡ ꯊꯥꯐꯝ ꯈꯔ ꯂꯩꯒꯅꯤꯅ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗ꯭ꯔꯥ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯐꯖꯕ ꯋꯥꯍꯪꯅꯦ ꯃꯁꯤ ꯑꯩꯅꯁꯨ ꯍꯥꯏꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯇ꯭ꯔꯦꯟꯗꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯆꯠꯅꯕꯤ ꯑꯃꯈꯛꯇ ꯍꯧꯖꯤꯛꯁꯦ ꯀꯅꯥꯒꯨꯝꯕꯅ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯒꯠꯈꯤ ꯇꯥꯔꯒꯗꯤ ꯖꯤꯝ ꯁꯥꯟꯅꯕꯕꯨ ꯑꯣꯏꯔꯁꯨ ꯖꯤꯝꯒꯤ ꯑꯣꯏꯔꯁꯨ ꯔꯦꯁꯇꯨꯔꯦꯟ ꯐꯖꯕ ꯑꯃ ꯑꯣꯏꯔꯒꯁꯨ ꯀꯩꯅꯣꯝꯕꯨ ꯑꯣꯏ ꯇꯥꯔꯒꯁꯨ ꯃꯥꯏ ꯕꯤꯖꯤꯅꯦꯁꯁꯦ ꯆꯥꯎꯈꯠꯈ꯭ꯔꯦ ꯃꯁꯤ ꯕꯤꯖꯤꯅꯦꯁꯁꯦ ꯇꯧꯔꯒꯗꯤ ꯑꯁ ꯑꯩ ꯃꯥꯏ ꯄꯥꯛꯇꯣꯏ ꯃꯥꯜꯂꯦ ꯃꯁꯤ ꯃꯅꯥꯛꯁꯤꯗ ꯅꯠꯇ꯭ꯔꯒ ꯃꯥꯏ ꯃꯥꯟꯅꯕꯁꯤꯃ ꯑꯩ ꯇꯧꯁꯟꯗ꯭ꯔꯒꯗꯤ ꯑꯩ ꯌꯥꯗ꯭ꯔꯦꯅ ꯈꯟꯕ ꯋꯥꯈꯟꯁꯦ ꯃꯁꯤ ꯇꯣꯛꯄꯤꯒꯗꯧꯕꯅꯤ ꯁꯤꯅꯦ ꯑꯩꯅ ꯍꯥꯏ ꯅꯝꯕꯔ 1 ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕꯅ ꯃꯥꯏ ꯄꯥꯛꯈꯤꯕ ꯆꯥꯎꯈꯠꯈꯤꯕꯁꯦ ꯑꯩꯉꯣꯟꯗ ꯃꯥꯏ ꯄꯥꯛꯑꯣꯏꯕ ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯑꯗꯨꯒꯤ ꯃꯒꯨꯟ ꯌꯥꯎꯔꯝꯕ ꯌꯥꯏ ꯌꯥꯎꯔꯝꯗꯕ ꯌꯥꯏꯑꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯟꯁꯦꯞꯇꯣ ꯂꯧꯔꯒ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯩꯉꯣꯟꯗ ꯆꯥꯟꯅꯒꯗꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗꯨꯗꯒꯤ ꯍꯧꯔꯛꯄ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯗꯨꯗ ꯀꯔꯤ ꯑꯩꯕꯨ ꯁꯄꯣꯔꯠ ꯐꯪꯕ ꯌꯥꯕ ꯀꯔꯤ ꯊꯕꯛ ꯂꯩꯒꯦꯁꯦ ꯈꯟꯕꯤ
खꯟबीरगा मागे तोंगान बा आइडिया अमदा होनिंगे बा बिजनेस से अखोगी हजिक आइना हाइजैदो कनागुम माइ पाखरे हाइतारगदी माइ बिजनेस सु चोंगसलगा चपना बिजनेस अमा तोरकदब होनबजा मसी मनाब्रान थादो अनिंगी होय मंगोदा मदुगी क्वालिटी याव तारगदी माना हौदोक पकैसु काइदे अदुबु मीना ओइग्रे हाइदुना आई ओइरबा मैरा अदो याम थुना मुटकनी याम कुइना चाकपा ngамोय मरमदि मंगोदा मदुगी क्वालिटी यावरगा तोरक नते माना ममित खक्तंग उरगा मीगी चौखटपगा उरगा तौबनिना मदुमदि थादो अनिंगी अदुना मंगोदा लेबा क्वालिटी से करिनो मुना खंदोक पिरगा मदुगी चानाबा पिकपदगी हौरगा तौहनिंगे होय थबा अमा बिजनेस अम तौगे हायरा कान हेक्तम अखोई माइ पाकपद खक उरगा चंगप नतबा तौदुरिबा थबकसी हाना ममुताना नैनाबा खंगबा ऐना मतौ करमना तौगनी मतौ करमना सकनी हायबना सिंगमुसी यामना खंदबा नैनाबसी अदुगी मति मथौ ताय हाना खंजे अदुगो जा हौजिकसी बिजनेस अमदा माइ पाकपा हाइबसी करिना हाइबिगनी मसी माइ पाकपा हाइबसे ऐना ngasai mamangdsu panjagibako ai se isaje mai paabra paktabra haibasi ai isana lepkadaba natte sise ai bu mai pae haibasi mayamne lepakadabaneba hoy ai mai pae na ina koilau laugadaba natte ina songadamte aina misak amadagi friend circle amada ai mai pakpa mi ne na haigadaba nateba hoy ai bu mai pae haibasi ahanbada ai friend circle ai iramdam irebak sida laimineriba khundamineriba मिपुम खुदिमंगना खंगदबनेबा हाइबा लाइनिंग सोल्यूशन गी इबोमचा असि माइ पाब्रा पाक्त्रिब्रा हाइबसे अदु आइनादि हाइजररोय हाइबा पामजदे आइसा अदुवाइना कनो तौ पामजदे अदु मयामना नुक्सिबिदुना चहि 10 बबोदा होजिक लाइनिंग सोल्यूशन लेंगदना हेन हेन चाखलगा मिचिन मयाम अमसु लेसन बंगम होनरिसे मसि माइ पाकपा मखल अमनि दे आइना हाइजगे होय अदुगो वजा ngasi leiriba wari sanajining badi kaya amayamba adubu matami akaknaba leibana ngasi losilakpi pungkhom mududi yausilakpa adana aroibo ina oja ngasi leiriba naha singda ojana thambining ma wafungga leibra leirgadi khardang thambiramo आइदी सेंगना हाबदा हजिकान की यूथ सिंग हाइतारेने को यूथ सिंग सिने हेने हाई सिंग बगी मयाम मोम सुम उ फंगी अदना एडवाइस से पीबा पामजदे एडवाइस की महुता आइना ngasai मकोक्तगी आइगी लाइफ स्टोरी मटेक मटेक यारोगा सुम आइना हाइजरी से सिसे एडवाइस मखल अमनी सिगी पोसे खितंग लौसन बिरगा अखोगी सिदा सुम अप्लाई तो बिरगा आइगी पुंसी सु कम दौना होबो याबगे हाबदो सुम खंगबि बाय लोइनाना एडवाइस से हजिकान अंगांग सिंगदी ngahaktang आइना ngangi से ताबिरंग पुंग अमनी हेक ताबिरगा पुंग अहम मरी मतुंग ददि सुम हानि कंडीशन सटखिबा ngakतने यामना को खरा मति सुम लौसल हाइतारे अदो आई सामक्सु सी कंडीशन जे ओकनम होनाबदा अखंग हेगी ओइबा अखोगी मोटिवेशनल स्पीच याम ताई हाइतारे सेंगना मसी याम ताबम संगी को मसी याम तादबसु यादे तोंगान तोंगान मणिपुरदा लेरिबा ममिंग चटलाबा ओजा के आगे मोटिवेशनल स्पीच से याम मथौ ताई आइना थबकसु मतमदा सुमनदि थबक खक्ता नतबको सुमबजे अखंग हिदगी प्रभाव ओइगेरा पावरो ओइगेरा इमाई पादकम करी लिचचकनी कमाइन तौगनी नत्रगना कमदौगनी हाबजे सी हाना तौ मथौ ताई अदो आइनि क्वाइटगी बेस्ट लेवल ओइना आइना क्वाइटगी अवांग थाक्तको आइना हाइजनिंगबा मी अम ओइगे हारगदी अहानबदा रेस्पेक्ट लेबियो रेस्पेक्ट से हेक लेत्रबा मागी खोंग थांगबा अनि अहाम खोंग थांगबा अनि सुब खोंग थांगबददी माइ पाकपा सुंगम ngамोय अहामबदा रेस्पेक्ट डिसिप्लिन से असि हाना लेर मतुंगदा आइना थांगिबा मफम चांगिबा मफम खुदिमक्तो लोइना माइ पाकनी सिने आइना हाइजनिंग मरमदि आइंगोंदा थोबा थौदोंना आइगी पुंसिगी स्टोरी जी मतेक सिदा ngasi पुंखाइ सिदा आइ लिबदि ngमद्रवनिना अदुगी मतिक सांगे हाइतारे अदुना आइना लाक्चबसि आइ रेस्पेक्ट लेदिना लाए हाबवंतिको थांगनरुबा आइ ओजा गुरु लाइ गुरु मयाम से आइ अदुगी मतिक मोइबो अवांग मथाकदा थांगाचरा ngasi bawda sum ai lengdana aibu sembirakpa myamdo ai kaudna loi leijari ngasi bawda respect tawje adunabu aibu ngasi gi si stage sida yahon birakpa ngambani sumai tokdana ngasi gi youth singsina thaba ama thangna honara pomdamda ai customer bo arasu ai kana gumba ai aibu support bi borsu ahambada discipline respect wa ngangaga akoi थबक असि हौनबगी तौसी अदुरगदि आइ पुंसिगी 50% दि सोइदना कनबा ngamgani hana khanje होय अदुगो जा अरोइ बोइना मेबा अमना पुंसिदा माइ पाके हाइबा तारगदि करी तोहनिंग हाइबो ओजागी वाफम मतिम दंग थम्बिरम मुसि पुंसिदा माइ पाके हाइरगदि सेंगना माइ पाकपा इसे करिनो माइ पाएना खलक्तोइसिजु करी मतंगदनो हाइबा पोर अमदि लाइ माइ पाकपा मिसक सिंसिना कना कनानो का हाइबसे अदो माइ पाकपा हाइबसिदा आइना हजिक तौरिबा थबक सिंसे आइना तौरिबा थबक सिंसे आइना ngasai हाइजगिबदो आई इसाना माइ पाए जे खंगजबदि नतेबा अदु मयामना नंगसे माइ पाएना ngasagi hairapagi matang se sigi stage fawda yang wana khangom sangi bo ado mai pakpagi lambi se masi sengna habdi yam lungna khalam basu ayaba mai pakpa se yam araiba mawong da chu asum isana bu khong thang leptragadi mathang sum pakpagi lambi myam lakpa yai samna haibada isa je hojik like tam chalure ko like ti loi tam chalure adu bu ai kai tawgado no di khangdeba ai graduate faw loire adu bu ai yum sida ai thabak ama phangdribo government gi thabak phangdribo ai tolop se lopa lising kunthani pu yang khai chadribo ba ai di thabak tawroi ikai jei chuing sum ikai jei khongu sem ikai jei na leiri ma khai di ai mai pak pai je sunglak la oyeba akoina matam punamakta government gi service kaktang depend tawra leibang mahuta manipur sida awat pa leiriba
ꯄꯣꯠꯊꯣꯛꯇ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯄ ꯏꯀꯣꯅꯣꯃꯤꯗ ꯑꯣꯏꯒꯦꯔꯥ ꯈꯨꯗꯤꯡꯃꯛꯁꯦ ꯁꯤꯒꯨꯝꯕꯁꯦ ꯍꯥꯟꯅ ꯑꯝꯇꯪ ꯂꯥꯏꯔꯤꯛ ꯇꯝꯃꯨꯔꯕꯁꯤꯡꯗꯣ ꯈꯤꯇꯪ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯔꯒ ꯃꯁꯤ ꯍꯥꯟꯅ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯁꯦ ꯃꯥꯏ ꯄꯥꯛꯑꯦ ꯈꯟꯗ꯭ꯔꯤꯉꯩꯗ ꯁꯤꯒꯨꯝꯕ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯈꯣꯡ ꯊꯥꯡꯖꯟꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯏꯔꯝꯗꯝꯁꯤꯒꯤ ꯑꯣꯏꯕ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯩꯁꯤꯡꯂꯕ ꯃꯥꯒꯤ ꯇ꯭ꯔꯦꯠꯇꯨꯗ ꯈꯪ ꯍꯩꯔꯕꯁꯤꯡꯁꯤꯅ ꯆꯣꯡꯁꯤꯜꯂꯒ ꯍꯦꯛ ꯑꯩꯈꯣꯏꯅ ꯄꯥꯏꯕ ꯉꯝꯃꯛꯄ ꯃꯤꯀꯨꯞꯇꯨꯗ ꯑꯩꯁꯦ ꯃꯥꯏ ꯄꯥꯛꯄꯁꯨ ꯁꯣꯏꯗꯅꯀꯤ ꯃꯌꯥꯝꯅ ꯃꯥꯏ ꯄꯥꯛꯄꯅꯤ ꯍꯥꯏꯕꯤꯔꯛꯄꯁꯨ ꯌꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯑꯩꯈꯣꯏꯒꯤ ꯑꯩꯁꯦ ꯊꯕꯛ ꯉꯥꯏꯔꯤꯕꯅꯤ ꯊꯕꯛ ꯊꯥꯔꯤꯕꯅꯤ ꯍꯥꯏꯕ ꯂꯩꯕꯃꯛꯇ ꯊꯕꯛꯁꯨ ꯊꯥꯕꯤꯌꯨ ꯃꯔꯛꯁꯤꯗ ꯍꯥꯡꯕ ꯃꯇꯝꯗꯨꯗ ꯑꯩꯅ ꯑꯉꯝꯕ ꯊꯕꯛ ꯑꯃꯗꯤ ꯏꯔꯝꯗꯝꯁꯤꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯁꯣꯝ ꯁꯣꯏꯗꯅꯀꯤ ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯣꯖꯥ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤ ꯑꯣꯖꯥꯒꯤ ꯃꯇꯝ ꯆꯤꯜꯂꯕ ꯀꯌꯥ ꯑꯃ ꯀꯥꯏꯊꯣꯛꯄꯤꯗꯅ ꯑꯀꯁꯕꯥꯅꯤ ꯏꯝꯐꯥꯜ ꯅꯍꯥꯔꯣꯜꯒꯤ ꯈꯣꯟꯖꯦꯜꯒꯤ ꯊꯧꯃꯤꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ